ꯑꯍꯥꯟꯕꯃꯛꯇꯗ ꯌꯦꯡꯕ ꯃꯌꯥꯝ ꯄꯨꯔꯝꯖꯔꯤ ꯉꯁꯤꯁꯦ ꯑꯩꯅ ꯌꯦꯔꯨꯝꯒ ꯌꯦꯟꯒꯁꯦ ꯄꯨꯂꯞꯅ ꯊꯣꯡꯖꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯍꯋꯥꯏ ꯑꯃ ꯊꯣꯡꯕꯤꯔꯝꯃꯦ ꯑꯗꯨ ꯍꯋꯥꯏꯗꯨꯁꯨ ꯆꯥꯅꯤꯡꯗꯅ ꯃꯍꯥꯎ ꯇꯪꯒꯦꯅ ꯑꯗꯨꯝ ꯍꯥꯞꯆꯜꯂꯦ ꯑꯗꯒꯤ ꯁꯤ ꯊꯣꯡꯕꯒꯤ ꯃꯍꯤꯗꯣ ꯂꯩꯔꯦ ꯑꯗꯒꯤ ꯌꯦꯔꯨꯝ ꯁꯨꯃꯥꯏꯅ ꯍꯧꯖꯜꯂꯦ ꯑꯗꯨꯒ ꯁꯂꯥꯗ ꯑꯃ ꯇꯥꯔꯤꯅꯦ ꯑꯗꯨꯒ ꯁꯂꯥꯗ ꯑꯃ ꯁꯣꯏꯖꯜꯂꯦ ꯑꯩꯁꯦ ꯄ꯭ꯔꯦꯛꯇꯤꯁ ꯆꯠꯂꯨꯔꯒ ꯍꯜꯂꯛꯑꯒ ꯍꯣꯕꯦ ꯇꯧꯕꯅꯦꯕ ꯅꯪꯅꯕ ꯑꯗꯨꯒꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯌꯥꯅꯕ ꯇꯧꯁꯟꯈ꯭ꯔꯦ ꯌꯦꯟꯁꯦ ꯃꯈꯜ ꯃꯈꯜꯗ ꯊꯣꯡꯉꯒ ꯆꯥꯖꯔꯛꯀꯦꯕ ꯑꯗꯣ ꯄꯟꯊꯗꯕꯤꯗ ꯆꯥꯕ ꯑꯗꯨꯝ ꯍꯧꯖꯟꯖꯔꯛꯑꯒꯦ ꯏꯁꯤꯡ ꯍꯥꯟꯅ ꯑꯝꯇ ꯀꯨꯗ꯭ꯔꯨꯛ ꯇꯧꯒꯦ ꯏꯁꯤꯡꯁꯦ ꯊꯛꯏꯈꯩ ꯄꯦꯟꯕ ꯅꯥꯏꯗ꯭ꯔ ꯋꯥꯅꯤ ꯉꯁꯤꯁꯦ ꯆꯥꯛꯁꯤꯁꯨꯅꯦ ꯀꯩꯅꯣ ꯑꯣꯏꯅ ꯇꯧꯁꯟꯕꯅꯤ ꯄ꯭ꯂꯥꯎ ꯑꯣꯏꯅ ꯇꯧꯁꯟꯕꯅꯤ ꯑꯩ ꯚꯤꯗꯤꯑꯣ ꯍꯧꯔꯕꯅꯤꯅ ꯂꯥꯡꯕ ꯍꯧꯔꯛꯑꯅꯤ ꯑꯃꯨꯛꯀ ꯁꯨꯝ ꯇꯥꯕꯤꯌꯨ ꯃꯌꯥꯝꯁꯨ ꯉꯁꯥꯏꯗꯒꯤ ꯒꯣꯡꯒꯥꯡ ꯇꯧꯔꯝꯗꯕꯅꯤ ꯍꯧꯖꯤꯛ ꯒꯣꯡꯒꯥꯡ ꯇꯧꯕ ꯍꯧꯔꯛꯑꯅꯤ ꯑꯗꯨꯅ ꯐꯣꯡ ꯁꯥꯔꯤ ꯎꯃꯣꯔꯣꯛ ꯇꯪꯈꯥꯏ ꯑꯃ ꯍꯥꯞꯄ ꯃꯣꯔꯣꯛ ꯁꯥꯏ ꯍꯋꯥꯏ ꯃꯃꯥ ꯃꯆꯥ ꯄꯨꯂꯞ ꯊꯣꯡꯗꯣꯛꯄꯅꯦ ꯀꯩꯗꯧꯔꯨꯅꯤ ꯅꯠꯇ꯭ꯔꯥ ꯍꯥꯎꯋꯦ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯋꯦ ꯍꯥꯎꯕꯁꯦ ꯎꯃꯣꯔꯣꯛ ꯂꯧꯊꯣꯛꯀꯦ ꯑꯩꯗꯤ ꯃꯣꯔꯣꯛ ꯁꯥꯕ ꯆꯥꯕ ꯉꯝꯖꯗꯦ ꯌꯥꯝ ꯋꯥꯏ
ꯀꯥꯂꯦꯟ ꯌꯧꯕꯁꯦ ꯌꯥꯝ ꯋꯥꯏꯑꯦ ꯑꯩꯗꯤ ꯅꯤꯡꯊꯝꯊꯥꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯌꯦ ꯏꯁꯥꯅꯒ ꯈꯔ ꯄꯥꯛ ꯆꯥꯎꯕꯅꯦ ꯕꯤꯕꯨꯂꯥ ꯆꯨꯏ ꯀꯥꯂꯦꯟꯁꯦ ꯀꯩꯅꯣ ꯌꯥꯝ ꯁꯥꯏꯌꯦ ꯐꯦꯟ ꯊꯥ ꯇꯥꯔꯁꯨ ꯌꯥꯔꯣꯏꯗꯧꯔꯤꯁꯦ ꯃꯈꯣꯟꯗꯨꯅ ꯑꯦꯁꯤꯁꯨ ꯄꯥꯟꯖꯗꯦ ꯌꯦꯔꯨꯝ ꯃꯀꯨꯗꯤ ꯍꯥꯎꯇꯦ ꯃꯃꯨꯠꯅ ꯍꯦꯜꯂꯤ ꯊꯥꯏꯅ ꯉꯥꯡꯀꯥꯟꯗ ꯁꯤ ꯌꯦꯔꯨꯝ ꯃꯀꯨꯁꯦ ꯆꯥꯔꯝꯗꯦ ꯉꯁꯤꯁꯦ ꯋꯥꯏꯠꯁꯦ ꯍꯥꯎꯇꯦ ꯈꯥꯏꯌꯦꯅ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯌꯥꯝꯅ ꯆꯥꯕꯒ ꯄꯦꯠꯄ ꯃꯤꯅꯒ ꯌꯥꯝ ꯅꯨꯡꯁꯤꯗꯕ ꯑꯉꯥꯡꯗꯣ ꯑꯗꯨꯅꯤ ꯍꯧꯖꯤꯛꯁꯦ ꯍꯥꯎꯕ ꯍꯥꯎꯕ ꯍꯥꯏꯁꯦ ꯀꯩꯝ ꯑꯣꯏꯔꯝꯗ꯭ꯔꯦ ꯄꯨꯡꯇꯣꯠ ꯇꯣꯠꯁꯜꯂ ꯆꯥꯕꯗꯤ ꯑꯣꯏꯔꯝꯃꯦ ꯇꯨꯀꯠꯆꯕ꯭ꯔꯥ ꯃꯃꯥ ꯃꯆꯥ ꯄꯨꯟ ꯄꯨꯟ ꯆꯥꯕꯗꯣ ꯍꯥꯎꯋꯤꯅꯦ ꯈꯥꯃꯦꯟꯁꯤꯟꯕꯒꯤ ꯃꯍꯥꯎ ꯍꯧꯖꯤꯛꯀꯥꯟꯁꯦ ꯌꯥꯝ ꯁꯥꯔꯦ ꯑꯗꯣ
ꯌꯥꯝꯁꯨ ꯍꯥꯎꯔꯦ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯒꯠꯂꯛꯑꯦ ꯃꯤꯁꯨ ꯌꯥꯝ ꯂꯥꯡꯈꯠꯂꯛꯑꯦ ꯚꯤꯗꯤꯑꯣꯁꯨ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯔꯗꯤ ꯇꯧꯁꯟꯕꯤꯔꯝꯃꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯄꯨꯅꯦꯝꯖꯔꯤ